ngasi December ki tarik taraga nithoi nupilan numit asibu Delhi gi Jantar Mantra da pung ani taba matamda nupilan kam protest amakak pangthoknabagidamakta Manipurdagi imagi Mairagi Convenor Thoksom Srita Yaona mihoi ahum thauram asida saruk yanabagidamakta lakpani adubu laibak thibadi thauram asida saruk yaba chatringaida ayuki pung 12 makhai da barota sarukma matamda makhoi ahumbu chatpa yaroi thokpa yaroi haiduna ka amada makhoi ahumbu Henthokhandabida Delhi gi yamno police na detain makhoi sangaga detain tawraga thamme haukiba December ki tarik 3 Jantar Mantar da maitegi obe protest leptabida India Bloc RPI Athawale DMCC atop kaya alup kaya amana protest leptabi silai masigi protesting asibu yekhai thingaiba police ki side gi arimta laikide aduga ngasi December ki tarik 23 nupila numit asida yaunabagidamakta lakhiba Manipur gi Maira paibi lusingbi imasingbu yauba yaroi haibagidamakta Masini mo yang sari detain tawraga thammise akoida makhada kumthaba yaroina mathakdagi namba yadamnina mathakdagi moi kumthara kandani nammi ine aina ngasi nupilan ki thauram sida Delhi da akhoi DMCC ga tawraga khoise Jantar Mantar da sidin protest amasung nupilan ki thauram pangthokpa yawbo lakpani mai Maira dagi akhoi ahumse ado mokoina ngasi akhoi gi Delhi police tagi pung 12 khara helakpa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi protest ase yawbo yaroi haidana akhoi ahumse how arrest tawra thamme hoji thaja bidraga sumaka da kaida room sidegi tholokpa yaroi haba potuni hoji thamise adubo akhoi gi hangjaning mase ngasi akhoina akhoi haibasina akhoina kari akaiba tawroge kari lanba tawge akhoi di ngasi bauta lairiba akhoi gi Manipur gi oiriba phibam sigi amutang tangdulak tanaba ichai su singi tungi future gi damakta khalaga haijaba tawjaba ngatani aduga masi sumaina harassment piraga aibu sumaina phajalaga punjalaga mafam khudimakta thamaga akhoi gi mangkhriba Kamal Babu tholokadra leikhidreba jiri gi tarutugi maigi justice phangdoide hairagadi kaisu kaide tawbiyu akhoi di afababu tawbiraga di kem kaide leijage aigi voice namdharna bahona bodo maduni hena chakholakani habase kaubiganu ngasi akhoi da tawbiriba punamakna center oigera state oigera leiriba punamakna akhoi su praja amani democracy right ni masida asi athingba thangma agadi tasengna hena sumsum nungsinadaba haiba potu laadi si masi yamna niyom chadabani ngasi nupilangi function tawriba Manipur da celebrate tawba poto akhoi stage da leiriba akhoi gi furup cha myam ga punna akhoi gi oiriba May 3 tagi last year May 3 tagi oiriba posida kitang condemn tawdana khotana tabina ba haidana praja punamaki khalaga honajaba posida sumaina tawrapasi yam nungaite aduna praja leiriba punamakna su kanana chumbano kanana lanbano haibado huji decide tawba matam yore sumaina tawdana khoibu namdadana honabiba makhoi gi wangang bagi sakti phangandabagi pot honabiba masi yam lali huji su mapanda phammi nupi gi police aduga makhada mayam ama leiri aigi huji video lawjari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga tawminasi akhoi kyam kuina sumaina namdara thamkidoino akhoi lengak sina akhoi nahan kaisuna dimo akhoi gi separate talaiba khoi gi MLA taragi Jantar Mantar da moi phamgiba potudadi ayaba pi demand tawriba union territory demand tawriba separate pu tawriba dudi moi gi phambadadi allow tawi aduga praja akhoi gi innocent oiba khoi thani pan gi angang lekhidaba chahi ani makhai gi lekhidaba ita roi
अहम लेखिदबा अदुरेगी इचानुपी सही निपान की कैसु नतब लेखिदबा लौद उबदा नोमै कापथरकबदा सोफिया लेखिदबा अदुगुम्बा मयाम अमा अखोइगी जिरिदा इचानुपा अमना अचुम्बगी दमकता जस्टिस ता तौबदा लोइम सोप पन्न सिबना अमा मयाम अमा होग्रे अदुगी ममांगदगिसु हौदना लाबा था ट्राम्पन सिदा थोखिबा थौदोक मयाम सिना साकिनी अखोइबु सुम क्या कोइनो सुमाइ थबिदो सिनते कोइनो पामबदी तसेंगना अखोइबु तंगदु लैताना लेहनबियु माइकई मरी चटपा यादबसे याहनबियु रिलीफ कैम्पदा लेबसे माइ माइ मफमदा हलनबियु हाबा डिमांड को चंगजनबा पोटनी मसी अगो अफबा थबक तौगे हाबा पोता सुमाइना नमधरगदी हेन हेन प्रजागा लैरिबा लैंगाक पाइरिबा पुनमक येकनबो ओरकनी मसी तौबिदबना फै मतुंग ताबदसु अखोइदा तौरगसु अतोपा मतुंग ताबदा तौबिगनु नहान तांग तरागी अखोइगी इंटरनेशनल ह्यूमन राइट डे की चक्कदबसु तांग मापंदा कैसु नतबा अखोइगी कमल बाबू की वाइफ की माई गवर्नर द चंबगी अपॉइंटमेंट मतंग अखोइना खतंग मतेंग पांगबैदमक्ता नुंदिन पुंग एनिदैना मापन बु फारा थंबा सुगुम्बा यामना नातई पुतई चादब नीति नियम से सुमाइना लोना करम राइट करम कनोद संविधान मखाद लेबनो मसी पुन्ना अमुतंग खंगमिनरगा प्रजा अमुता ओइना मसी अखोइ नमधब सुम हौरे हाबसे खंगमिनब म मथौ तारे अदुना प्रजा मियाम लैरिबा सियोसो लैरिबा इबुंग इपा खुलंगाकप सिंग लोइमक ज्ञान तारगा अमुक्तंग दी अचुम्बगी दमक लेमिनसे हाबदो मसी हाइजगे हाइदना ngasi वीडियो से सेमजेबनी। एक बार इजाजत दे दीजिए क्योंकि मैं इस प्रोग्राम के लिए आया था, आप लोग इधर से जबरदस्ती मना कर रहे हैं ना जाने का, तो यही से प्रॉब्लम है। मैं एक बार जाना चाहती हूँ। नहीं मैडम देखो हमें ऑर्डर है, आप जा नहीं सकते। क्यों नहीं मैडम, हमें ऊपर से अफसरों का ऑर्डर है कि आपको यहीं रहना है। हम आपके पास ये जैसे मैसेज आएगा हम आपको मतलब हम तीनों ही जाने मना कर रहे हैं। मैं तो यही प्रोग्राम के लिए आया था, तो आप लोग इस तरह मना करेगा तो कैसे प्रोग्राम से पार्टिसिपेट नहीं मैडम, आपको यहीं रहना है, कहीं नहीं जाना, कहीं नहीं जाना।